State leingakna security matik chana thamdabagini Jiribam da erang asi thoklibani numit 15 nigi manungda loisingadabani haina Imagi Meira gi convener TH Sujata na phongdorakre ngasi Imagi Meira Delhi Maitei Coordinating Committee apunma Manipur kanbalu pamadi khwairamban imakathil Joint Coordinating Committee for Peace na punna Major khulda leiba Manipur Press Club ta pangthokiba pawgi mifamda Sujata na makha tarduna Miyam na wana raba matam asida BJP leingakasina usinnadaba asi miyam na tarai na lode center na kukigi michang-chang le haibasi chumlaba wafamni Jiribam da mai chakto na wana raba matam asida Manipur gi Governor, Chief Minister, BJP gi Party President Manipur da leite masina takpadi makhoi gi party amadi phamna hena lui takpani chahi amaga tha ama helaba erang asi loisinaba Prime Minister unaba honabada phanglaktraga Modi gi lengak sem na bagidamag Jiribam gi mai chaklaba thodok huntoktuna Delhi da harau nungai ba phongdok pachat pa si ikai ningai ni Modi gi lengak sem ba yawra basu yawdra basu yai matam chade atubada governor amadi CM Manipur da thoraktuna numit 15 gi manungda Jiribam gi issue asi loisinaba honagadabani center na haibada induna leiringai mitei muthatna ba hotnabada lengak na tuminna laishin ba yaroi Jiribam da Lairiba Maitei Singsu Lam Thadok Piganu Lam Adu Kannaba Hotnasi Security Advisor Kuldeep na erang laksin mangamdrabadi center na mahak sindokpham thoi haiki Irang se kanjalak pa haiba se masi kanjabam ji thokti haiba potu ne khoina ngasi praja gi kholau oina khoina tholai ba pose sigi punamate security gi thodok tagi ne ba hojik tha tarawum do sura da leira ba boxida jiri da du gi security tight ka ba no watli no ba asida su national highway ne khoi gi chathok jasin ta lifeline gi lambi ni adom problem khutim ba thole re ga kamana security ka no oidrim no ba basi ma khoi gi sarkar da hangbam thokpa question ne ba mana sorry haira khoi sum ja lai gadra ba moi yang khaisna akoi praja se ngak toi haira ga sumai sum tora khoi ja lai gadra ba sidi ta sena center na tabok se punamak se sille haiba se kuki gi michang chang ge haiba se proof evidence leira bagum banga tane ba maram di asam rifle haiba pose moi da gi ba kaido bagin la do tokpa matan kaido bai no yum mai tha do kaido bagin noi back out tok doino lei ga tamni sida akhoi mem na security loi tight up tawra ga noi le ne haiba poto tok da na moi na ngasi hon do ta adoi ta di moi center force pudi maksu center na haiba ta thong ya minara ga kuki gi support na haiba se ngasi proof oira ban evidence oira ban ne jiri gi problem sida Paugi mifamaduda amkil gi President Laurembam nganbi na hai Churachandpur Morena chingmam pham singda Manipur leingakna ningthi na ngak selhodaba amadi erang laksil hodabana mitei sing kukina talakhiba mihat mipun chathakiba thodok laikre Jiribam da thokliba thodok asisu chap manana thorakadra haibagi jingneba lei kukina mitei ama hat khibaga iroinana mitei gi yum yauna leingak ki loisang mai tharakre mafamaduda leiriba Central Forces singna karimata tawkhidaba asi angakpa pogi Central Force singna mitei singbu mayum dagi thoraklaba matung maitei gi yum sing kuki militant singna mai thakibani thodok asina maitei singbu India leingakna tumna hatnaba sillabara maitei lehandana ba hotnaribara haibagi jingnaba leire Manipur mangliba asi MLA Minister singna masagi khakta khanduna leibadagini hairi Jiri da ngasi tholei ba thodok si taseng he haiba taraga di Churachandpur amadi more da thodok thokhiba matam du da sarkar china masi asuguk ki matik sathina thoe adu oiba taraga di Manipur sarkar amasung India sarkar na jiri ji da karai da aho arak leiri jiri ji karmain tawdana protect tawgani jiri ji aikhoi gi yamna maru oiba lamdam amasu oiri haiba se Manipur sarkar amadi India sarkar na mayek sengna thigalakan da protect tawhodabadagi kariem ka thainaraga administration tawbadagi ngasi jiri da thodok asi thoklaibani maramdi masi Manipur sarkar amasung India sarkar je khoina tainari beche kari maramgi no haiba taragadi moina neng nongmai ka pa lepu haraga lepa nongmai ka pa hauro haraga hauba adugi style ma khoina sapchana uba pangi ai khoi je maite je pulap thamjalaga haning bagi pulba mamu ulak pa se masi Manipur sarkar amaji India sarkar gi asoi bani masi khudak ta lep ka da bani haiba sine aina thamjaningi ba